ꯑꯍꯥꯟꯕꯃꯛꯇꯗ Manipuri Audio Book ki maikaidagi pumnamakpu taramna okjari. Audio Book asina Class 12 ki Elective Manipuri da yauba Khwairakpam Chaoba singhana iba Mioibagi Thabak amasung Atanbana Wa Kaiba hairiba wareng asi laukhatjari. Hauzik laubirasi wareng Mioibagi Thabak amasung Atanbana Wa Kaiba. Nahi kastit khanampi jatu distatya karmakrit karya jyate hasyabas karma sarva prakriti jagunai. I slept and dreamt that life was beauty. I woke and found that life was duty. Taibang panasi thangai singbamak mahakpu semba mapugi mahausagi oiba singsangni. Ahingda nungthinda natraga punsigi mikup khudingmakta aikhoina uba phangi. Tengbanbada leiriba pot pumnamak asi thabak ama natrabasu thabak ama tauduna leiba ngaktani. Yengu inung sora hek nganbamaktada ayukki menglaba korau hanbagi ngangraba taibang malangpan asida sanagi mahi cheli. Mahaka loina loinana kwaki lanbau silli charoi tetuna khonglai. Ayamba hirang leirangi mapaina korau hanbagi pukning hunaba masak oiraba sakpham uduna pukning tujung harauna leirang leika phanna satokti. Ayukki namiba malangbana leirangi phoroi yengduna arapada leikraba khauganglaba khoimuna leirangi mapau tammuni. Khoimu laba khwangsengba leirangi koloi mapau taduna leirang leising yeina pungmen paumenarari. Pame lupal singna mapugi sinsangda mahausagi achetpa sintha asi uduna tarang laija sinthari. Asidasu natte amuk korau hanba aduna nongchup chingya thangkibada ahingi sangbanaba nongmadon thakta tangthak naidraba thabumna thorakli. Loina loinana thawan michak lising na ahingi malangda leitengli. Asumna taibang panba apumbana mapugi ahingi sintha pangnaba laknari. Asumna amamba lokta kumthai awangba loibi chingkhang phangna kakhatlu uba phangani thabaki ichen asi taibang panbagi mafam pumnamakta chap manana cheli. Pumnamak asi yengu taruraga aikhoina hanna hainingi. Taibang panba asi thangai sengbamak mahakpu semba mapugi mahausagi oiba sinsangni. Mana kele yening hulle mapan satle mahai yale thabaki matungda thabak asi amuk pothaba leite. Tawigumbasung masigi artha lauba heitaba kanagumba wahei pumnamak asi arembani haiduna thausadabassu yai. Maramdi taibang panbagi thabaki ichenda khongkhut apumba chap tingthoktuna tauthaba ngamiba mioiba ikhoida thabaki wahei asi achumbani haina khandaba yadrabadi atanba haiba waheigi artha leitaba thoi. Adunadi atanba aisu tenbanbada poklaba jiba amani maram aduna hauzikta haibagumna aina tauzariba asisu thabaki singda thabidrabadi wakhal aranba thokani. Phana chumba waheini ikhoina amaromda wahei asi taduna phana nokningba leidunasu masibu lali hairubasu ngamde. Adu oirabadi atanba asi karino mathaki wahei asidagi ikhoina khandaba yadaba thokle. Taibang pan asida aikhoi mioibagi tonganba tawgadaba thabak khara lei. Madu tawraga mi adubu aikhoina maram okpani haina thagatnai. Madu tawdraga mi adubu atanbani haiduna tukatchanai. Adu oirabadi tengbanbada aikhoigi tawgadaba thabakti karino. Masigi paukhum oina aikhoina amuksu hanna hainingi. Taibang panba asi thangai sengbamak mabu semba mapugi mahausagi oiba sinsangni. Masida Mioibagi Thabakna lomba naide. Kalengi olangba loikre, ningtham sanglakle, ningtham haukre, basanta lakle. Asumna ritu tarukmak mathang haukre, mathang lakle. Tawigumbasung taibang migidi lomba naide. Angang oirami, pakhang phare, pakhang oirami, ahangi singda chalakle. Tawigumbasung thabaki ichendi amuk khakpa naide. Aduga mioibagi waheida natraga lairik laisuda taibang migi punsi asi lanphamga pandamnai akanba lanphamni. Aikhoina mioibabuda haiba nate jiba apunbagi punsi asi langa chap manai akanba lanjauni. Taibang pan asi mak thangai sengba mapugi paklaba lanphamgi masakni. Khuzinga yaga
samga akanbana mai pai asonbana mai thi maramdi jiba oibagi haunaba masagi kanaba tanba aying asa aram khorang mahusagi yeknaba oiriba jiba singna masagi oizaba thidrabasu jiba oibagi haunabi kai aduga Mioibana jiba ataidagi hendokpa amasu leiri Mioiba haiba khubam asi phangnanabagi damakta masagi kanabasu amuk thadokdaba yade natrabadi Mioibasu makhong ani panba jiba ama natana kari oifam thokpagi onthokpani Bidhi Brahma makna phangba ngamdre hairiba Mioibagi mapok asi amaromda onthokna wana leikre ani da ngaijaraba Mioibagi makhong asi hi ani da thaduna leire masagi oijabasu thidaba yade kaigumna lamlaklabada sajigi mathakta chungsindaba yade haudongumna koina chatuna masagi oijaba thidaba yade aduga amuk sibi ningthogumna changjaraklaba lam khunubu kannadabagi damakta khunu kharang aduda masagi sadum setuna pijadaba yade Hastinagi pina hairaba Brahman adugumna mamangda kinjariba adu tangairaba chakluk adu atithida pijaduna masana aram khaurangbagi maicha pomnamaksu khangdaba yade asumna jiba ataigi amatangairaba lambi asi Mioibagi khubam hek yobada ani thoktuna lamphang lising phaikre kabina kari hai Mioibagi punsi haiba si tawgadaba thabakna sagatkhibani yamna chumba wani thabakna hek lepa numitta Mioibana makhoigi Mioiba adu toktuna siba haiba adu oi aduga amuk Mioiba haiba sidi solaba jibani nongdamba bidina Mioibada athauba khujil athauba ya atumba machi natraga jiba ataigi mathakta khudum chanba yanaba matik okpa pangal su pibiramdre mahaki lausingdana mahaki hingduna panabagi athoiba khutlaini nongdam thiba bidata taibang mida mahaki lausing amasung wakhanda pibiraga nakhoina jiba ataigi mathakta khudum challu haina yathang asi makhaida pibiduna lamphanglaba taibang malang asida thadokpirakle tawigumbasung asi haidunasu nongdamba mapubu tathiruganu aikhoi Mioibagi lausing amasung wakhal haiba asidi asuki matik thawi sam phawba masung lising thokna khaiba yai maram asimakna Mioibana jiba pumbagi marakta amatta oiba phambal tongduna makhoigi makok thongba ngammibani lausing amasung makhoigi luraba wakhalgi pambaina makhoina hingduna panabagi maramda angakpa upai kaya semi amata nangamdaba du mayam tinaraga ngammi haiba khangduna makhoina makhoigi jat makhai tinaraga taba hawi masidagi makhoigi mathakta haikriba tawgadaba makhal ani asi thori matung asidadi aikhoigi tawgadaba yamankhibana sanglaba punsi asida konaba ngamdre maram pumnamak si munna khalluraga aikhoina khangba ngamle asumna oiraba Mioiba aikhoigi hingduna panabagi thabak pumnamak asi tawdaba yade madu pangnaba laknaraga nangbu aikhoina maram okpani haiduna thagatkani aduga madu tawningdana leithoklaga nangbu atanbani haiduna aikhoina tugatchagani Atanba haiba asidagi mahausana aikoi taibang migi haunabi kaigani haiba asi nakhoina khangle tawigumasung maduta oirabadi kharabu phare karina aikhoida bu kaibiraktrabadi mahakna mapugi Ishwargi mafamda kaijabadi kaijasanu haiba yaramgadabani tawigumasung masina aikhoida su kaiba leiri aikhoina aying asa ahing nungthil khaidana asukkanna nomibasinadi aigidi thoina awatpa leiroidabani ai amamamna awatpa leitrabada aikhoi jat amada amuk kari watpham leibagi adunatana aikhoina saru tekna nomba maktada chaba phangdriba setpa ningba thungdriba asukkanna melaba maktada phunba naidriba asigi maram karino nahak amasung nahak kumba atanba kharagi kripanani aina ngaihak nomjaraga nomjaman pothaba phangjagadabadu ngaihaki mahutta mikup kumja khaidana nomdunasu pothaba tanjaba phangdriba asigi thaujanani aikhoina kalengi nungsa wakchingi un khangduna nomlaga nangna heirang leirang manamna churaba teragi amonba monpakta hippaga aikhoigi kari awa pothana pham thokpagi aikhoi masen amaga mana ngamba nomnasi haiduna tilleba Mioibagi jata nangna madu toklabadi wa kaiba hobabu kananano asumna haiba ngamlabadi phagadabani nomningba mahak nomu kalengi maicha khangduna langol yotlam phatlu
Yotlay nongthang saw, ningtamthada humang laija thokna laurangsu, atanba aidi haibongi makhada hiptuna laina tamba ngaijage. Laina thada biraklaga chage natraga arambana sizakige. Nangna kari lambirugadage, tawigumbasung nahakti madum tawba ngamibra. Nangdi lona mina khangdana wakhal thenba minadi lamba phangdana hongba duna uba phau chari. Chaoba duna saba pi setli. Aina tumdana hiptana nomduna ihai ising tamjari. Maduna aina ngamba makai aikoina hingduna. Maduna aina ngamba makai aikoina hingduna panabagi marida khudong chanaba laknari. Aduga nangnadi lona mi khangdana pothi leitaba mina lamba phangdanaba tawduna hairi. Nangna nahi nasing tamduna taragi khudong chanaba lam sinbiri. Leipaki phanaba tawduna migi ikai khumnaba phangli. Aidi Atanbani. Apangbana mamduna leijage nangna madugidamak ikai biruriba karigino. Tawigumbasung nanggumba ngakta ngairabadi aikoigi zat asimana kaya mikha ponba tabage haiba adu nahak khangbra. Nangna hairi aina pangduna mit uishinduna leijage nangna karigi mambirubage. Aigi khuraida aina thangtekna yaijage nangna nabiruriba karigino. Tawigumbasung madugi natte nangdi minadi uda khangdana aikoigi ahawba saru nungaibagi saru pumnamak nasana yenaduna lausili. Awoibamak nahakti huranbaga pangkhakni. Aikoi mioibagi marana marup asida wa kaiba hobadi nahakni. Nahak amasung nahakumba atanba khara leiramdrabadi aikoigi jat asi pana sana panbada kari yekhaifam leibage. Phare aikoigi da mangduna nangi kanajadrabadi nangi kanajarabadi pharamgadabani. Maramdi pukchel chawba aikoi mioibadi masagi manggadaba udunasu migi phagadaba leirabadi nungai thokpa hai. Natraga aiha khumangna samlang machum tana nomjage wadunasu wai kobadi haijaroi. Yotlay jagoi saduna chanaba langjage. Nangna pharangji phida sandoktuna awat apa kauduna chabiyu. Charabu hendrabadi ai sauzaroi. Adu natraga awa ana khandana ai ngasa kidana narak singlak khangdana imungi phiroi tanduna sechararoi. Natraga araiba setunasu ikaijararoi. Nangna pamlaba phiroibu chamarak suduna ningmang hanna yengduna chatlu. Nangnabu ikaidrabadi aidi khongdai setuna ikaiba ngaknarage. Sini haiduna charibani ikai haiduna setlibani. Sibu sidrabadi chathokpabu yarabadi ai khak sauzaroi. Tawigumbasung madudasu natri Atanbana nasadu kaiba leiri. Nangi nasa nau ningthiba uduna ikoina nahakpu noma lai gurugi seba ngamluragani haiduna haraurami. Ngasidi Atanbana nahakna napanggangi sizinafam khangdaduna migi mapot huranduna charare. Naha oiringaida nahaki budi phaba uttuna ikoina nahakpu noma leibaki mairong oirarani haiduna haraunarami. Tawigumbasung ngasidi Atanbagi maramna nahakna cheng musti amatangkidamak migi makhong paiduna leire. Asumna Atanbagi ahanba maru hek langba maktadi mioibagi punsi aduna arembada mangi. An idle mind is the workshop of devil haibasi Ingraji pauro yamna achumbani. Asengba pukning adu Atanbana hek kudum chankibada pukning adu mangkibaga loina hakchang thawai apumba pungmang mangminaki. Ahangba thop haibasi mahosana papki wakhal iraigi tungnaphamni. Nongdamba Iswarna nangonda mit pibirami. Nangna mit adu upul jaisinjaduna tangduna leiri. Tengbanbana mapuna nangonda nakong pibirami. Nangna nasana nanakong aduda angangba yosing yot tingzinduna pangduna leiri. Iswargi thaujandagi nahakna thabak ngamnanaba nakut ani phangjare. Nahakna athauba surina nakut adu kaktatuna phamduna leiri. Asidagi hena kaiba amuk kari leiribage. Maduna thokpadi asup nungairaba taibang panasi ayambada loiba ngamdraba nungaitraba lilagi maong oirare. Sisi singamde hingsi nungaifam khangde. Chanaba pukei choli setnaba phiruk thalli. Tawigumbasung atay pumnamak ithan-thanna mapukningtadi ahobagi matau oiduna lei. Ahing nungthil mathang haukhre. Changlakle nungaifam kadai amam angan. Aying asa kaya ole. Tawigumbasung nungaifam kadai mahosagi nungaibagi ipomna changjau thumna cheli.
ꯇꯧꯏꯒꯨꯝꯕꯁꯨꯡ ꯄꯨꯛꯅꯤꯡꯒꯤ ꯍꯩꯅꯤꯡꯕꯗꯤ ꯀꯗꯥꯏ? ꯊꯕꯛ ꯂꯩꯇꯕꯒ ꯃꯥꯟꯅꯅ ꯋꯥꯕꯕꯨ ꯑꯃꯨꯛ ꯀꯔꯤ ꯂꯩꯕꯒꯦ? ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯍꯦꯛ ꯎꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯏ, ꯇꯟꯒꯅꯨ, ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤ ꯊꯥꯡꯒꯩ ꯁꯦꯡꯕꯃꯛ ꯃꯥꯕꯨ ꯁꯦꯝꯕ ꯃꯄꯨꯒꯤ ꯁꯤꯟꯁꯪꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯇꯟꯕꯅ ꯀꯥꯏꯕꯅꯤ꯫ ꯊꯕꯛ ꯇꯧꯕꯗ ꯃꯍꯩ ꯌꯥꯜꯂꯣꯏꯒꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤ ꯀꯤꯔꯨꯕ? ꯖꯗꯤ ꯒꯇꯅꯤꯛ ꯀ꯭ꯔꯤꯇꯦꯅ ꯁꯤꯗ꯭ꯌꯇꯦ ꯀꯣ ꯇꯔꯗꯣꯁ꯫ ꯊꯕꯛꯀꯤ ꯃꯍꯩꯗꯤ ꯃꯔꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ Time will bring your reward, then work, work, work. ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯟꯕꯅ ꯑꯃꯨꯛ ꯀꯔꯤ ꯀꯥꯏꯔꯤ? ꯃꯃꯥꯡꯗꯅ ꯍꯥꯏꯈ꯭ꯔꯦ, ꯑꯇꯟꯕ ꯍꯥꯏꯕ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯍꯧꯅꯕꯤ ꯀꯥꯏꯔꯕ ꯃꯤꯑꯣꯏꯕꯒꯤ ꯆꯥꯎꯔꯕ ꯃꯔꯥꯟ ꯑꯃꯅꯤ꯫ ꯑꯇꯟꯕꯅ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯏ? ꯅꯨꯡꯉꯥꯏꯔꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯑꯗꯨꯒꯨꯝꯕ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯃꯒꯤ ꯃꯐꯝꯗ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯧꯗ꯭ꯔꯕ ꯆꯥꯛꯂꯕ ꯂꯩꯀꯪꯂꯥꯒꯤ ꯃꯇꯧꯒꯨꯝꯅ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯅ ꯎꯕꯁꯨ ꯌꯥꯎꯏ꯫ ꯑꯃꯁꯨꯡ ꯅꯣꯡꯗꯝꯕ ꯕꯤꯙꯤꯃꯛꯅ ꯐꯪꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯑꯁꯤ ꯐꯪꯗꯨꯅꯁꯨ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯦ, ꯅꯣꯡꯉꯥꯜꯂꯦ, ꯘꯔꯤꯒꯤ ꯄꯨꯡꯖꯥ 1, 2ꯗꯒꯤ ꯍꯧꯗꯨꯅ ꯀꯌꯥ ꯌꯩꯈ꯭ꯔꯦ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯈꯣꯏꯒꯤ ꯃꯄꯨꯛꯅꯤꯡꯗ ꯑꯃꯨꯛ ꯍꯩꯅꯤꯡꯕ ꯄꯣꯛꯄ ꯂꯩꯇꯦ꯫ ꯁꯔꯠ, ꯕꯁꯟꯇ, ꯅꯤꯡꯊꯝ, ꯑꯣꯂꯥꯡꯊꯥꯅꯆꯤꯡꯕ ꯔꯤꯇꯨꯅ ꯍꯟꯅ ꯍꯟꯅ ꯂꯥꯛꯇꯨꯅ ꯍꯟꯅ ꯍꯟꯅ ꯆꯠꯈ꯭ꯔꯦ꯫ ꯔꯤꯇꯨꯒꯤ ꯃꯇꯤꯛ ꯆꯥꯕ, ꯅꯨꯡꯉꯥꯏꯕ, ꯅꯨꯡꯁꯤꯕꯒꯤ ꯄꯣꯠꯂꯨꯝ ꯆꯥꯃ ꯆꯥꯃꯅ ꯇꯥꯏꯕꯪ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯔꯦ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯌꯣꯜ ꯆꯣꯡꯕ ナꯏꯗ꯭ꯔꯤ꯫ ꯇꯦꯡꯕꯥꯡꯕꯒꯤ ꯅꯨꯡꯉꯥꯏꯐꯝ ꯑꯣꯏꯕ ꯍꯔꯥꯎ ꯀꯨꯝꯃꯩ, ꯏꯁꯩ ꯅꯣꯡꯃꯥꯏ, ꯃꯔꯨꯞ ꯃꯄꯥꯡ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯣꯔꯕ ꯄꯨꯛꯅꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛ ꯑꯍꯣꯕꯒꯤ ꯑꯍꯣꯕ ꯉꯥꯛꯇ ꯑꯣꯏ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯁꯨ ꯑꯍꯣꯕꯅꯤ, ꯊꯃꯣꯏꯁꯨ ꯑꯍꯣꯕꯅꯤ, ꯋꯥꯈꯜꯁꯨ ꯑꯍꯣꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯆꯤꯟꯕꯥꯟꯗ ꯑꯍꯣꯕ ꯃꯤꯅꯣꯛ ꯅꯠꯇ꯭ꯔꯒ ꯑꯍꯣꯕ ꯃꯤꯀꯞ ꯀꯔꯤꯒꯨꯝꯕ ꯎꯕ ꯐꯪꯂꯕꯁꯨ ꯃꯗꯨꯒꯤ ꯑꯥꯔꯊ ꯊꯣꯏꯗꯣꯛꯄ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯗꯦ꯫ ꯕꯁꯟꯇꯒꯤ ꯃꯂꯌꯥ ꯅꯨꯡꯁꯤꯠ ꯅꯥꯃꯤꯕꯅ ꯌꯩꯔꯒ ꯅꯪꯒꯤ ꯆꯥꯛꯂꯕ ꯊꯃꯣꯏꯗꯨ ꯏꯪꯅꯔꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯪꯅ ꯅꯤꯡꯕ ꯀꯥꯏꯕ ꯃꯔꯝ ꯑꯃꯅ ꯅꯊꯋꯥꯏꯗ ꯌꯧꯅ ꯅꯤꯡꯅꯤꯡꯗ꯭ꯔꯕꯃꯛꯁꯨ, ꯆꯤꯡꯌꯥ ꯄꯥꯃꯦꯜ ꯌꯩꯅ ꯈꯣꯡꯕ ꯇꯥꯝꯅꯥꯒꯤ 8ꯁꯨꯕ ꯈꯣꯟꯊꯥꯡ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯃ ꯍꯦꯛ ꯅꯝꯃꯨꯕꯗꯒꯤ ꯄꯨꯛꯅꯤꯡ ꯃꯃꯥꯏ ꯍꯦꯛ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯅꯧꯅ ꯍꯩꯅꯤꯡꯕꯒꯤ ꯂꯝꯗ ꯆꯪꯈꯤꯕꯁꯨ ꯈꯪꯗꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯔꯥꯏꯕꯛ ꯊꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗꯗꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯁꯥꯃꯛꯇꯗ ꯅꯨꯡꯉꯥꯏꯐꯝ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯄꯥꯟꯒꯤ ꯅꯨꯡꯁꯤꯠ, ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯀꯔꯝꯅ ꯊꯧꯒꯠꯄ ꯉꯝꯒꯅꯤ? ꯃꯍꯥꯛꯇꯤ ꯃꯁꯥꯒꯤ ꯑꯃꯝꯕꯅ ꯃꯁꯥ ꯑꯄꯨꯝꯕ ꯀꯨꯞꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯄꯥꯟꯒꯤ ꯀꯔꯝꯕ ꯃꯉꯥꯜꯅ ꯃꯍꯥꯛꯄꯨ ꯃꯉꯥꯜ ꯄꯤꯕ ꯉꯝꯒꯗꯒꯦ? ꯃꯍꯥꯛꯇꯤ ꯃꯊꯣꯠ ꯀꯥꯔꯛꯄ ꯃꯇꯝꯗ ꯍꯅꯨꯕꯤꯒꯤ ꯁꯤꯡꯗ ꯆꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯀꯔꯝꯕ ꯍꯔꯥꯎ ꯀꯨꯝꯃꯩꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯕꯨ ꯊꯧꯒꯠꯄ ꯉꯝꯒꯗꯒꯦ? ꯃꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯃꯔꯝ ꯑꯇꯩ ꯑꯩꯈꯣꯏꯅ ꯈꯪꯕ ꯂꯩꯇꯦ, ꯑꯇꯟꯕꯇꯅꯅꯤ꯫ ꯁꯨꯅꯤꯡꯂꯕꯗ ꯑꯣꯛꯄ ꯂꯩꯇ꯭ꯔꯕ ꯃꯇꯝꯕꯨ ꯀꯔꯤꯅ ꯂꯦꯟꯕꯗ ꯋꯥꯐꯝ ꯊꯣꯛꯄꯒꯦ? ꯑꯇꯟꯕꯇꯅꯤ꯫ ꯅꯨꯡꯉꯥꯏꯕꯒꯤ ꯏꯄꯣꯝꯅ ꯁꯅꯖꯤꯡ ꯅꯥꯄꯣꯝ ꯊꯨꯝꯅ ꯆꯦꯜꯂꯕ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯅꯪꯅ ꯑꯋꯥꯕꯒꯤ ꯁꯣꯔ ꯍꯣꯟꯐꯝ ꯀꯔꯤ ꯊꯣꯛꯄꯒꯦ? ꯄꯨꯝꯅꯃꯛ ꯑꯇꯟꯕꯅꯅꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯕꯒꯤ ꯑꯥꯔꯊ ꯅꯤꯡꯊꯤꯅ ꯈꯪꯂꯝꯂꯕꯗꯤ ꯑꯇꯟꯕ ꯍꯥꯏꯗꯣꯛꯇꯨꯅ ꯊꯕꯛꯀꯤ ꯃꯔꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯒꯗꯕꯅꯤ꯫ ꯅꯪꯅ ꯇꯦꯟꯕꯥꯟꯕꯅ ꯁꯦꯝꯕ ꯃꯄꯨ ꯏꯁ꯭ꯋꯔꯒꯤ ꯄꯨꯛꯅꯤꯡ ꯅꯤꯡꯊꯤꯅ ꯈꯪꯕ ꯉꯝꯂꯕꯗꯤ ꯑꯇꯟꯕ ꯄꯥꯝꯗꯗꯨꯅ ꯊꯕꯛꯇ ꯃꯥꯏꯄꯨꯅꯔꯝꯒꯗꯕꯅꯤ꯫ ꯅꯪꯅ ꯇꯦꯟꯕꯥꯟꯕꯗ ꯃꯥꯏ ꯄꯥꯛꯂꯤꯕ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯆꯧꯕ ꯈꯨꯕꯝ ꯐꯪꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯝ ꯃꯨꯟꯅ ꯈꯪꯂꯝꯂꯕꯗꯤ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕ ꯃꯇꯝꯒꯤ ꯏꯆꯦꯟꯕꯨ ꯊꯕꯛꯀꯤ ꯄꯟꯅ ꯊꯤꯡꯂꯝꯒꯗꯕꯅꯤ꯫ ꯃꯩꯇꯩꯅ ꯍꯥꯏꯅꯕ ꯑꯃ ꯂꯩ, ꯃꯇꯝ ꯀꯨꯏꯅ ꯈꯟꯖꯔꯛꯂꯕ ꯄꯔꯨꯋꯥ ꯃꯆꯥ ꯑꯃꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯁꯤꯔꯝꯗꯥꯏ ꯌꯧꯔꯕꯗ ꯂꯥꯏꯋꯥ ꯑꯃ ꯇꯥꯛꯄꯤꯔꯝꯃꯤ, ꯃꯗꯨꯗꯤ ꯇꯟꯒꯅꯨ, ꯑꯋꯣꯏꯕꯃꯛ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯃꯔꯝꯒꯤ ꯑꯊꯣꯏꯕ ꯂꯥꯏꯋꯥꯗꯤ ꯇꯟꯗꯕꯇꯅꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯁꯤꯡꯍꯅ ꯏꯔꯝꯕ ꯋꯥꯔꯦꯡ ꯃꯤꯑꯣꯏꯕꯒꯤ ꯊꯕꯛ ꯑꯃꯁꯨꯡ ꯑꯇꯟꯕꯅ ꯋꯥ ꯀꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯦꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯋꯥꯔꯦꯡꯒꯤ ꯁꯝꯂꯞꯄ ꯃꯁꯛ ꯊꯝꯂꯕꯗ ꯃꯤꯑꯣꯏꯕꯒꯤ ꯊꯕꯛ ꯑꯃꯁꯨꯡ ꯑꯇꯟꯕꯅ ꯋꯥ ꯀꯥꯏꯕ ꯍꯥꯏꯕ ꯋꯥꯔꯦꯡ ꯑꯁꯤ ꯑꯏꯕꯒꯤ ꯋꯥꯈꯜ ꯏꯆꯦꯜ ꯍꯥꯏꯕ ꯋꯥꯔꯦꯡ ꯂꯥꯏꯔꯤꯛꯇꯒꯤ ꯂꯧꯊꯣꯔꯛꯄ ꯁꯤꯡꯊꯥꯕ ꯌꯥꯕ ꯅꯤꯕꯟ ꯑꯦꯁꯦ ꯑꯃꯅꯤ꯫
ꯆꯠꯅꯔꯛꯄ ꯋꯥꯍꯩ ꯋꯥꯇꯥ, ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ, ꯒꯤꯇꯥꯒꯤ ꯁ꯭ꯂꯣꯛ ꯑꯃꯁꯨꯡ ꯏꯪꯒ꯭ꯔꯥꯖꯤ ꯄꯥꯎꯔꯧ ꯀꯌꯥ ꯃꯇꯥꯡ ꯆꯥꯅ ꯊꯦꯠꯇꯨꯅ ꯂꯧꯈꯠꯂꯤꯕ ꯍꯤꯔꯝꯕꯨ ꯃꯔꯤꯛ ꯆꯨꯝꯅ ꯃꯆꯥ ꯈꯥꯏꯅ ꯅꯩꯅꯕ ꯋꯥꯔꯦꯡꯅꯤ꯫ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯁꯤꯟꯆꯪꯅꯤ꯫ ꯖꯒꯠꯇ ꯂꯩꯔꯤꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯁꯤꯟꯊꯥ ꯑꯃꯃꯝ ꯄꯥꯡꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯊꯕꯛꯀꯤ ꯏꯆꯦꯜꯗꯤ ꯂꯦꯞꯄ ꯂꯩꯇꯦ, ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕ ꯃꯄꯣꯛꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯊꯕꯛꯇꯤ ꯑꯅꯤ ꯊꯣꯛꯏ꯫ ꯍꯤꯡꯅꯕꯒꯤꯗꯃꯛ ꯃꯁꯥꯒꯤ ꯀꯥꯟꯅꯕꯁꯨ ꯊꯥꯗꯣꯛꯄ ꯇꯥꯔꯛꯏ꯫ ꯑꯍꯥꯟꯕꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯐꯥꯎꯕ ꯄꯥꯡꯊꯣꯛꯇ꯭ꯔꯕ ꯎꯇꯥꯡꯕꯤꯒꯨꯝꯅ ꯃꯤꯒꯤ ꯃꯄꯥꯜ ꯇꯥꯡꯗꯨꯅ ꯍꯤꯡꯕ ꯃꯤꯕꯨ ꯑꯇꯟꯕ ꯃꯤ ꯀꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯑꯇꯟꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯃꯁꯥꯕꯨ ꯃꯥꯡꯍꯟꯖꯕꯇ ꯅꯠꯇꯅ ꯑꯇꯣꯞꯄꯒꯤꯁꯨ ꯑꯃꯥꯡꯕ ꯊꯣꯛꯍꯜꯂꯤ꯫ ꯃꯄꯨꯅ ꯄꯤꯔꯛꯄ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯇꯕꯒꯤ, ꯁꯦꯝꯕꯤꯔꯛꯄ ꯃꯉꯣꯟꯗ ꯂꯪꯖꯕꯒꯤ ꯃꯊꯛꯇ ꯃꯁꯥꯒꯤ ꯑꯃꯁꯨꯡ ꯁꯃꯥꯖꯀꯤ ꯃꯥꯡꯅꯕ ꯃꯔꯝ ꯑꯣꯏꯔꯛꯏ꯫ ꯊꯕꯛ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯩꯀꯪꯂꯥꯒꯤ ꯃꯁꯛ ꯑꯣꯏꯔꯛꯏ꯫ ꯄꯣꯛꯂꯝꯗ꯭ꯔꯕ ꯃꯄꯣꯛ ꯑꯁꯤ ꯂꯣꯏꯕ ꯉꯥꯏꯉꯝꯗ꯭ꯔꯕ ꯂꯤꯂꯥꯒꯤ ꯃꯁꯛ ꯂꯧꯔꯛꯏ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯍꯥꯡꯕ ꯊꯣꯞꯇꯤ ꯄꯥꯞꯀꯤ ꯋꯥꯈꯜꯒꯤ ꯏꯔꯩꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯕ ꯃꯔꯝꯅ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯏ꯫ ꯍꯨꯔꯥꯟꯕꯒꯨꯝꯅ ꯃꯤ ꯈꯪꯍꯟꯗꯅ ꯑꯩꯈꯣꯏꯅ ꯆꯥꯒꯗꯕ ꯁꯦꯠꯀꯗꯕ ꯀꯌꯥ ꯃꯈꯣꯏꯅ ꯆꯥꯊꯣꯛꯏ, ꯁꯦꯠꯇꯣꯛꯏ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯋꯥ ꯀꯥꯏꯍꯜꯂꯤꯕꯁꯤ ꯑꯇꯟꯕꯅꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫